Leingak asi mapangal yaudre miyambu ningthina ngakpa ngamdre sikhraba matung compensation lauthokpana mathoni khalaga leire haina imagi mairana leingakta maral sirakle wafam asi ngasi terada leiba imagi mairagi office ta pangthokpa paumi singa unaba amada imagi mairagi convener ts sujatana phondokhibane convener ts sujatana hai manipur da thokliba irang asigi matangda prime minister yauna luchingba kayada che thaduna makhoigi oiba paukhum piraknaba haikhiba leikhre State Lengaksu mapangal yaudre center gi yaka yenglaga leide miyambu lengak asina ningthida ngakpa ngamdre thawai kaya mangkhraba matungda compensation lautpa khaktana lengak asigi mathau oiduna leide miyamgi ihau lakriba ase luchingba singna masagi mathau masak khanglaktabadagi ne luchingba singna masagi mathau masak khangna thabak tawbiyo haina mangna makha tana phongdokhe Honorable CM sungaire MLA myam sungaire minister sung oidibo myam sungaire Susindro namigi hal adubu karinoba mana lauthoi du karinoba sisi puda leijariba praja na magi pata le khangbadu mana kari marangi lauthori no ba moina natra haba pulap soholeiba myam se praja se karino bo moina khaliba wakhal se praja sahon basi kanana no hayo ba moina ngata ne haba adu ne ngasi swai moina ngata ne ba migi sisi puda gi mai cha ga chenjare ba mi du bo pata da tai ta din mana adu ngang ba gi kai right le gene ma ekano mo oi ba gi minister mo ba gi ma du responsibility ra habinda Adukum badura ba moina oisi no kamen haram baka du media la asu hainari tudi aduka gyanta na ngangu ada ku mangala pa yutu di mana ha bataro ikumba adu bu kanu chief minister mana ngam tok praba anga sing juna chali du bu mai marana gi ai thabak sima pibiu ai sima chaningi ai sima thangningi na hairu bra ha banida angang daga challenge to gi polom na to idu kai no ba